welcome back. So in today's video, I'm going to give you guys a vision on the reading of expectations and outcome. Expectation and outcome hariba themes the based over reading ama oigani ba. Ngasigi reading ase career oriented reading di oigani adubu personal oiba matters adum apply to ba reading do oigani ba. Adu ngasigi reading asigi brief idea matang mayam na pizaramge ꯑꯩꯈꯣꯏꯅ ꯂꯥꯏꯐꯇ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯕ ꯀꯦꯔꯤꯌꯔ ꯄꯥꯠ ꯑꯃ ꯆꯨꯁ ꯇꯧꯔꯕ ꯂꯥꯏꯐ ꯒꯣꯜꯁ ꯂꯩꯖꯕ ꯁꯤꯒꯤ ꯖꯣꯕꯁꯤꯒꯤꯗꯃꯛꯇ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯌꯥꯎꯒꯦ ꯁꯤꯒꯤ ꯖꯣꯕꯁꯤꯒꯤꯗꯃꯛꯇ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯅꯕ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯒꯦꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯔꯒꯅ ꯑꯦꯛꯖꯥꯝ ꯑꯃꯒꯤꯗꯃꯛꯇ ꯊꯥꯅꯕ ꯀꯟꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯤꯔꯤꯕ ꯑꯗꯒꯤ ꯂꯥꯏꯐ ꯒꯣꯜꯁꯇꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯖꯣꯕ ꯑꯃꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯂꯣꯏꯔꯒ ꯁꯤꯒꯤ ꯖꯣꯕꯁꯤꯗ ꯆꯪꯒꯦ ꯀꯥꯏꯅ ꯈꯟꯕꯤꯕꯗꯣ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗꯒꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯥꯝꯃꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯀꯔꯤ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯌꯥꯏ ꯏꯁꯥꯅ ꯀꯩ ꯍꯣꯠꯅꯕ ꯌꯥꯏ ꯑꯃꯗꯤ ꯑꯥꯎꯠꯀꯝ ꯀꯩ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯔꯤꯗꯤꯡ ꯑꯣꯏꯒꯗꯣꯏꯅꯦꯕ ꯉꯁꯤꯁꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯔꯁꯅꯦꯜꯂꯤ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯕ ꯍꯥꯏꯗꯤ ꯁꯨꯝꯕ ꯖꯣꯕ ꯔꯤꯂꯦꯇꯦꯠ ꯅꯠꯇ꯭ꯔꯒꯁꯨ ꯄꯔꯁꯅꯦꯜꯂꯤ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯔꯦꯁꯣꯅꯦꯠ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯇꯧꯔꯛꯑꯣꯏꯕ ꯑꯗꯨꯒ ꯄ꯭ꯂꯁ ꯉꯁꯤꯒꯤ ꯔꯤꯗꯤꯡ ꯑꯁꯤꯗꯤ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯏꯜ ꯈꯥꯏꯗꯣꯛꯑꯒ ꯅꯍꯥꯟꯈꯩ ꯇꯧꯕ ꯔꯤꯗꯤꯡꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯟꯅꯒꯅꯤꯕ ꯑꯗꯨꯅ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯔꯤꯗꯤꯡ ꯇꯧꯕꯤꯅꯤꯡꯕ ꯍꯥꯏꯕꯗꯤ ꯄꯔꯁꯅꯦꯜꯂꯤ ꯔꯦꯁꯣꯅꯦꯠ ꯇꯧꯗꯕꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡ ꯇꯧꯕꯤꯅꯤꯡꯕꯁꯤꯡꯅ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯤꯡꯛꯇꯣ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯗ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯔꯒ DM ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯁ꯭ꯂꯣꯠ ꯑꯗꯨꯝ ꯕꯨꯀꯤꯡ ꯇꯧꯔꯒ ꯔꯤꯗꯤꯡ ꯇꯧꯕ ꯌꯥꯅꯤꯕ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯔꯤꯗꯤꯡ ꯑꯁꯦ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯦꯟ ꯑꯥꯎꯠꯀꯝꯗ ꯕꯦꯁ ꯇꯧꯔꯒ ꯔꯤꯗꯤꯡ ꯑꯁꯦ ꯍꯧꯔꯁꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯒ꯭ꯔꯣ ꯇꯧꯕꯗ ꯍꯦꯜꯞ ꯇꯧꯕ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯁꯣ for today let's get into the video ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯏꯜ ꯑꯍꯨꯝ ꯑꯁꯦ ꯈꯥꯏꯗꯣꯛꯆꯔꯦ ꯄꯥꯏꯜ A ꯄꯥꯏꯜ B ꯄꯥꯏꯜ C ꯁꯤꯁꯤꯗꯒꯤ ꯃꯌꯥꯝꯅ ꯀꯔꯝꯕ ꯄꯥꯏꯜꯗꯅ ꯍꯦꯟꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯕꯤ ꯍꯥꯏꯕꯗꯣ ꯌꯦꯡꯉꯒ ꯀꯔꯝꯕ ꯄꯥꯏꯜ ꯑꯣꯏꯅ ꯆꯨꯁ ꯇꯧꯕꯤꯅꯤꯡꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯣ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯁꯤꯒꯤ ꯑꯥꯏꯗꯜ ꯐꯤꯒꯔꯁꯤꯡꯁꯤꯗ ꯌꯦꯡꯉꯒ ꯑꯗꯨꯝ ꯆꯨꯁ ꯇꯧꯕꯤꯕꯁꯨ ꯌꯥꯅꯤ ꯍꯥꯏꯗꯤ ꯀꯔꯝꯕ ꯑꯥꯏꯗꯜ ꯐꯤꯒꯔꯅ ꯍꯦꯟꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯕꯤꯕꯒꯦ ꯁꯣꯝꯒꯤ ꯃꯥꯏꯟꯗꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯌꯦꯡꯉꯒ ꯑꯗꯨꯝ ꯆꯨꯁ ꯇꯧꯕꯤꯕ ꯌꯥꯒꯅꯤꯕ ꯉꯁꯤꯒꯤ ꯔꯤꯗꯤꯡꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯏꯜ ꯑꯃꯃꯝꯗꯒꯤ ꯀꯥꯔꯠ ꯃꯔꯤ ꯄꯤꯛ ꯇꯧꯒꯅꯤꯕ ꯀꯥꯔꯠ ꯃꯔꯤꯁꯦ ꯀꯩ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯍꯦꯟꯅ ꯗꯤꯇꯦꯜꯁꯇ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕ ꯀꯥꯔꯠꯁꯤꯅ ꯄꯥꯝꯃꯤꯕ ꯊꯕꯛꯁꯤꯗꯒꯤ ꯀꯩ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁ ꯊꯝꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯁꯦꯀꯦꯟꯒꯤ ꯀꯥꯔꯠꯁꯤꯅ ꯄꯥꯝꯃꯤꯕ ꯑꯣꯔ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯂꯥꯏꯟ ꯑꯁꯤꯗꯒꯤ ꯏꯁꯥꯅ ꯀꯔꯤ ꯍꯣꯠꯅꯔꯒ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯁꯦ ꯐꯪꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯌꯥꯏ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯊꯥꯔꯠꯀꯤ ꯀꯥꯔꯠꯁꯤꯅ ꯍꯥꯏꯗꯤ ꯍꯣꯠꯅꯈ꯭ꯔꯤꯕꯁꯤꯡꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯥꯎꯠꯀꯝ ꯀꯩ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯗꯨꯒꯤ ꯀꯥꯔꯠ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯀꯥꯔꯠ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯍꯦꯟꯅ ꯀꯔꯤ ꯇꯧꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠ ꯑꯣꯏꯒꯅꯤꯕ ꯁꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯦ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯄꯥꯏꯜꯗꯣ ꯑꯗꯨꯝ ꯁꯤꯗꯒꯤ ꯄꯤꯛ ꯇꯧꯕꯤꯔꯣ ꯆꯨꯁ ꯇꯧꯕꯤꯔꯣ ꯀꯔꯝꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯒꯥꯏꯁ ꯄꯥꯏꯜ A ꯈꯟꯕꯤꯕ ꯃꯌꯥꯝ ꯑꯣꯔ ꯁꯤꯒꯤ ꯑꯥꯏꯗꯜ ꯐꯤꯒꯔꯁꯦ ꯆꯨꯁ ꯇꯧꯕꯤꯕꯈꯩꯗꯣ ꯑꯗꯨꯗꯨꯒꯤ ꯍꯥꯏꯗꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯍꯥꯏꯗꯤ ꯏꯁꯥꯅ ꯄꯥꯝꯖꯕ ꯊꯕꯛ ꯅꯠꯇ꯭ꯔꯒꯅ ꯄꯥꯝꯖꯕ ꯀꯦꯔꯤꯌꯔ ꯂꯥꯏꯟꯒꯨꯝꯕꯗ ꯀꯩ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁ ꯊꯝꯕ ꯌꯥꯏ ꯏꯁꯥꯅ ꯀꯩ ꯍꯣꯠꯅꯕ ꯌꯥꯏ ꯑꯃꯗꯤ ꯑꯥꯎꯠꯀꯝ ꯀꯩ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯔꯤꯗꯤꯡ ꯑꯗꯣ ꯍꯧꯔꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯀꯥꯔꯠꯁꯦ ꯄꯤꯛ ꯇꯧꯔꯦ ꯁꯤꯁꯤꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯀꯤ ꯔꯤꯗꯤꯡ ꯑꯣꯏꯒꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯀꯔꯤ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯌꯥꯏ ꯄꯥꯝꯃꯤꯕ ꯂꯥꯏꯟꯁꯤꯗꯒꯤ ꯁꯦꯀꯦꯟꯒꯤ ꯀꯥꯔꯠꯁꯤꯅ ꯀꯩ ꯏꯁꯥꯅ ꯍꯣꯠꯅꯔꯒ ꯊꯝꯈ꯭ꯔꯤꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯇꯣ ꯐꯪꯕ ꯌꯥꯏ ꯑꯗꯨꯒ ꯊꯥꯔꯠꯀꯤ ꯀꯥꯔꯠ ꯑꯁꯤꯅ ꯑꯥꯎꯠꯀꯝ ꯀꯩ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯃꯟ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯥꯎꯠꯀꯝꯁꯦ ꯀꯩ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯐꯣꯔꯠꯀꯤ ꯀꯥꯔꯠꯁꯤꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁ ꯀꯩ ꯂꯩ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯤꯗꯤꯡꯁꯦ ꯍꯧꯔꯁꯦ ꯑꯍꯥꯟꯕ ꯀꯥꯔꯠꯁꯦ ꯑꯩ ꯄꯤꯛ ꯇꯧꯖꯔꯦ ꯑꯍꯥꯟꯕ ꯀꯥꯔꯠꯁꯦ 9 of Wands ꯍꯥꯏꯌꯦꯕ 9 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯅ ꯀꯩ ꯍꯥꯏꯔꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯊꯕꯛꯁꯦ ꯇꯧꯒꯦꯅ ꯈꯟꯕ ꯑꯣꯔ ꯀꯦꯔꯤꯌꯔ ꯂꯥꯏꯟꯁꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯦꯅ ꯈꯟꯕ ꯃꯇꯝꯗ ꯆꯪꯁꯤꯜꯂꯛꯄ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯋꯤꯁꯗꯝ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤꯕ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤꯕ ꯏꯁꯥꯗ ꯍꯥꯏꯗꯤ ꯍꯥꯟꯅ ꯈꯪꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯥꯟꯁꯤꯟꯕ ꯉꯝꯒꯅꯤꯕ ꯑꯗꯨꯕꯨ ꯇꯥꯟꯁꯤꯜꯂꯨꯔꯤꯕ ꯂꯧꯁꯤꯡ ꯃꯌꯥꯝꯗꯨꯒ ꯍꯥꯏꯗꯤ ꯏꯁꯥꯅ ꯐꯖꯅ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯖꯜꯠꯁꯦ ꯐꯪꯉꯝꯗꯥꯏꯗꯀꯣ ꯑꯣꯕꯁꯇꯦꯀꯜ ꯑꯃ ꯂꯥꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯅꯤꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯑꯅꯤ ꯍꯥꯔꯠ ꯋꯥꯔꯛ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒ ꯔꯤꯖꯜꯠꯁꯦ ꯐꯪꯉꯝꯗꯥꯏ ꯈꯖꯤꯛꯇꯪ ꯉꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯕꯁꯇꯦꯀꯜ ꯑꯃ ꯂꯥꯛꯄꯒꯤ ꯇꯥꯏꯞꯇ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯅꯣꯂꯦꯖ ꯃꯌꯥꯝꯗꯣ ꯇꯦꯁ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯇꯣ ꯂꯩꯌꯦꯕ ꯁꯦꯀꯦꯟꯒꯤ ꯀꯥꯔꯠꯁꯤꯅ ꯅꯥꯏꯠ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯕ ꯅꯥꯏꯠ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯁꯤꯅ ꯀꯩ ꯍꯥꯏꯔꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁ ꯑꯃ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯣꯏꯔꯝꯗꯥꯏꯗ ꯍꯥꯏꯗꯤ ꯔꯤꯖꯜꯠ ꯐꯪꯉꯝꯗꯥꯏꯗ ꯑꯥꯎꯠꯀꯝ ꯐꯪꯉꯝꯗꯥꯏꯗ ꯆꯦꯂꯦꯟꯖꯦꯁ ꯑꯦꯟ ꯑꯣꯕꯁꯇꯦꯀꯜꯁ ꯈꯔꯗꯤ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯃ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯍꯧꯖꯤꯛ
isana kai kai hotnaba yai haiba matamda intense focus ama changeba haidi tawgadoriba line sida sigi line sida oinaba or successful oinaba hotnage hairagadi intense focus yam kaina focus tawba ama changeba aduga sigi line sida focus tawdabida ko ngahak ngahaki ningak pa matamda hotnaba gumba taw taragadi ekhoi ngasai knowledge tansin kibado adugi knowledge to mapung pharoiba mapung pharoi haibanina haibadi obstacle ama tholpa matamda wisdom do knowledge to yawdrabanina tackle tawba ngamaroiba ko tackle tawba ngamdabanina problem jingduna setbacks piraga outcome je bad outcome oyakpa yabai chances layeba adubu outcome card sina kari vision pirige habado ekhoi amu yengminnasebako outcome card sigi vision jina kari hairige haba matamdane aikhoi se ngasai hotnabam thokpado fazana focus piraga hotna khre aigi hotnabam thokpa pibam thokpa effort to pi khre haragadi yamchina clever minded oya person ama oira aniba future sida haidi queen of swords sina harise clever oiba intellectual oiba mi amagi khudam nebako future sida outcome sida aduna aikhoina ngasai intense focus taraga hotnagi bataragani wisdom maya ama knowledge maya ama tanjalaga aikoi se hena singma mi ama so oiraniba aduga good outcome ama haidi afaba outcome ama aisagi brains tuna work tawraga afaba outcome ama purakpa ngamjaganiba adubu ngasai aina haikebado intense focus tawdabida ngahaktangi khalakpa wakhalna hotnaba oitaragadi aikhoi ningba kaiba ngasai setbacks ma ama leiba isana isada judgment pijaba over perspective oiba haidi thabak hotnaba ne khitang khonaraga outcome dana myam expect tawba sigumba se thengnarakpa yaeba outcome sida ko aduga advice card sina kai hairige habado ikhoi yengaseba advice card se the star hariba card se reverse ta laeba ko reverse ta laiba card sina ikhoi gi damakta kari advice pi ge haiba matamda ikhoi outcome se sise bad outcome se oidana ba hotna se haibaneba advice card sina harise bad outcome se oidana ba good side chatna ba kari hotna ba yai haiba matamda ikhoi healing and inspiration haidi setbacks kumba life ta disappointments kumba ahanba try the failure gumba phangma matamda isana yam thuna heal tawna bu hotna gadabne ba haidi sigi line je successful oige haitardi thawai nungai tana setback oraga disappointed oraga matam manghan bagi matam leite ba adum thuna heal taraga inspiration amaga loina na hotna gadamne ba aduna tragadi life se amambada leibagi mawongda nungaitaba mayamna pik thallaga question leibagi mawongda tawrakani ba aduna advice se ekhoi inspiration mayam ama thiraga thuna heal taraga hotnagadabne haiba so pile a reading matang swaida loijare thank you for watching. Hey guys, so sina pile b khanbiba natragana sigi idol figure sida choose tawbiba singda adudugi career line natragana isana thabak ama tawge na hotnabiba singda kari expectations thamba yai isana kai hotnaba yai amadi outcome ka erakpa yai haba adugi reading do oigadoineba ado aikhoi hoje card se picture se ahanba expectation card pick tawre second gi card amuk pick tawrase second gi card sina isana kai hotnaba yai habado judgment card reverse laeko aduga third gi card sina outcome da kari oirakpa yai habduneba outcomes se sigi card se thoklae aduga advice gi card se dum haidi outcome card chiga punna chongthokminare ebako ado ekhoi hojik reading se hongnaba tawrase ai mathang oi amamam to oina explain tawjaraage bako ahamba card se sisina aikhoina pamjariba line haidi palbina hotna bigena khaliba line se sindagi kai expectations thamba yai haibaduneba sigi card sina kai hairige haiba matamda changliba line sida successful oige haidi changliba line sida hotna jamando adudo mahei janaba mahei fangnaba kari hotna bi yai or kari expectations thamba yai haiba matamda aikhoina institutions kumba amada join tawraba haidi pamiba line sida successful ainabagi namuda institution ama join tawba natraga na sigi field sida hana changnamlaba mi khara dagi ko expert advice kumba khara lobiba haidi aina pamiba line se pra full knowledge leraga changa kadoidi nateba knowledge khara da field khara da vague oiba jaga kharadi yaromgani ba aduna sigi field sida hana expert oiraba mi kharadagi expert advice natraga na institution amada join taraga oza gumba akhang ahaigi makhada guidance makhada hotnaragadi afaba outcome phangani haibe expectations to thamni ba second ni card na judgment card ne ba judgment card che reverse ne sigi card na ikoin isana kai hotna ba yai habadu ne ba sigi card na kari hairige haba matam da ikoin ngasai expectations amada institution amada join taragadi afaba outcome phangani or expert guidance makha amada work taragadi afaba outcome phangani haina expectations ama thamgre ba
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯟꯁꯦ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯑꯣꯚꯔ ꯖꯠꯁꯃꯦꯟ ꯑꯣꯏꯕ ꯑꯣꯚꯔ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯂꯥꯏꯟꯁꯤꯕꯨ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯉꯝꯃꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯣꯚꯔ ꯏꯚꯥꯂꯨꯑꯦꯠ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯏꯁꯥꯁꯦ ꯇ꯭ꯔꯁ ꯇꯧꯕ ꯉꯝꯖꯗꯕꯒꯨꯝꯕ ꯑꯗꯒꯤ ꯗꯥꯎꯠꯁ ꯃꯌꯥꯝꯅ ꯐꯤꯜ ꯇꯧꯕ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯐꯦꯂꯤꯌꯔ ꯃꯆꯥ ꯑꯃ ꯑꯣꯕꯁꯇꯤꯀꯜ ꯃꯆꯥ ꯑꯃ ꯂꯥꯛꯄꯗ ꯉꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯊꯦꯡꯅꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯊꯦꯡꯅꯔꯛꯇꯅꯕ ꯃꯌꯥꯝꯅ ꯍꯣꯠꯅꯕꯤꯒꯗꯕꯅꯦꯕ ꯍꯥꯏꯕꯗꯤ ꯑꯐꯕ ꯁꯥꯏꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯪꯀꯔ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯦꯕ ꯏꯁꯥꯒꯤ ꯑꯦꯐꯔꯠꯇꯣ ꯊꯥꯔꯠꯀꯤ ꯀꯥꯔꯠꯁꯤꯅ ꯁꯦꯚꯦꯟ ꯑꯣꯐ ꯀꯞꯁ ꯔꯤꯚꯔꯁ ꯀꯣ ꯁꯤꯁꯨ ꯍꯥꯏꯗꯤ ꯑꯥꯎꯠꯀꯝꯁꯦ ꯔꯤꯚꯔꯁ ꯂꯥꯛꯀꯗꯣꯏꯅꯦ ꯁꯤꯒꯤ ꯑꯥꯎꯠꯀꯝ ꯔꯤꯚꯔꯁꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯁꯥꯅ ꯀꯩꯀꯩ ꯍꯣꯠꯅꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯎꯠꯁ ꯑꯦꯟ ꯁꯦꯜꯐ ꯖꯠꯁꯃꯦꯟ ꯌꯥꯝ ꯇꯧꯕꯗꯨꯅ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯌꯥꯏꯌꯦꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯁꯦꯜꯐ ꯖꯠꯁꯃꯦꯟ ꯑꯣꯔ ꯗꯥꯎꯠꯁꯦ ꯇꯧꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯌꯥꯔꯤꯈꯩ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯥꯎꯠꯀꯝꯁꯤꯗ ꯏꯁꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯣꯞꯁꯟ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤꯀꯣ ꯂꯥꯏꯐꯇ ꯍꯥꯏꯗꯤ ꯃꯤ ꯑꯃꯒꯤ ꯀꯦꯔꯤꯌꯔ ꯑꯣꯞꯁꯟ ꯑꯃꯈꯛꯇ ꯅꯠꯇꯦ ꯑꯣꯞꯁꯟ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯑꯃꯈꯛꯇꯪꯗ ꯐꯣꯀꯁ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯃꯗꯁꯨ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕꯗꯒꯤ ꯃꯍꯩ ꯆꯥꯐꯝ ꯈꯪꯗꯕ ꯍꯣꯠꯅꯐꯝ ꯈꯪꯗꯕ ꯑꯗꯨꯒ ꯔꯤꯌꯦꯜ ꯂꯥꯏꯐꯁꯦ ꯍꯥꯏꯗꯤ ꯑꯣꯚꯔꯋꯦꯜꯝ ꯑꯣꯏꯃꯟꯕꯒꯤꯀꯣ ꯑꯦꯁꯀꯦꯞ ꯇꯧꯅꯤꯡꯉꯛꯄ ꯔꯤꯌꯦꯜ ꯂꯥꯏꯐꯇꯒꯤ ꯑꯗꯨꯒ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁ ꯊꯝꯃꯨꯕ ꯃꯌꯥꯝꯗꯨꯗꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯊꯣꯛꯂꯛꯄ ꯍꯥꯏꯗꯤ ꯍꯣꯠꯅꯒꯗꯕ ꯐꯤꯜ ꯑꯃꯇꯪꯗ ꯍꯣꯠꯅꯗꯕꯤ ꯑꯃꯗꯁꯨ ꯍꯣꯠꯅꯔꯨꯕꯒꯤ ꯐꯦꯂꯤꯌꯔꯒꯨꯝꯕ ꯊꯦꯡꯅꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯥꯎꯠꯀꯝ ꯀꯥꯔꯠꯁꯤꯗ ꯑꯐꯕ ꯑꯥꯎꯠꯀꯝ ꯑꯣꯏꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯐꯤꯜ ꯑꯃꯇꯪꯗ ꯏꯟꯇꯦꯟꯁ ꯐꯣꯀꯁ ꯄꯤꯕꯤꯌꯣ ꯍꯥꯏꯌꯦꯕ ꯄꯥꯜꯕꯤꯒꯤꯁꯨꯀꯣ ꯑꯗꯣ ꯐꯣꯔꯠꯀꯤ ꯀꯥꯔꯠꯁꯤꯅ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯇꯨ ꯗꯨ ꯋꯥꯠ ꯇꯨ ꯑꯦꯛꯁꯄꯦꯛ ꯋꯥꯠ ꯇꯨ ꯗꯨ ꯑꯦꯟ ꯑꯥꯎꯠꯀꯝ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯦꯟꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯍꯥꯟꯕ ꯀꯥꯔꯠꯇꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯔ ꯑꯣꯖꯥ ꯑꯃꯒꯤ ꯑꯦꯛꯁꯄꯔꯠ ꯒꯥꯏꯗꯦꯟꯁ ꯃꯈꯥꯗ ꯆꯠꯂꯣ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅꯁꯨ ꯍꯥꯏꯔꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯍꯌꯦꯡ ꯀꯣꯟꯅ ꯁꯦꯜꯐ ꯗꯥꯎꯠꯀꯨꯝꯕ ꯁꯦꯜꯐ ꯖꯠꯁꯃꯦꯟꯒꯨꯝꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤ ꯑꯃꯒ ꯀꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯔꯒ ꯃꯤ ꯑꯃꯒ ꯄꯥꯔꯠꯅꯔꯁꯤꯞꯀꯨꯝꯕ ꯇꯧꯅꯔꯒ ꯑꯣꯔ ꯃꯤꯗꯨꯒꯤ ꯃꯈꯥꯗ ꯍꯥꯏꯗꯤ ꯅꯣꯂꯦꯖꯦꯕꯜ ꯑꯣꯏꯕ ꯃꯤ ꯑꯃꯒꯤ ꯃꯈꯥꯗ ꯒꯥꯏꯗꯦꯟꯁ ꯃꯈꯥꯗ ꯍꯣꯠꯅꯔꯒꯗꯤ ꯍꯌꯦꯡ ꯁꯦꯜꯐ ꯗꯥꯎꯠ ꯑꯦꯟ ꯁꯦꯜꯐ ꯖꯠꯁꯃꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤꯗꯨꯅ ꯑꯣꯚꯔꯀꯝ ꯇꯧꯕꯗ ꯍꯦꯜꯞ ꯇꯧꯕꯤꯒꯅꯤꯕ ꯁꯣ ꯄꯥꯜꯕꯤꯒꯤ ꯔꯤꯗꯤꯡ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ ꯍꯦ ꯒꯥꯏꯁ ꯁꯤꯅ ꯄꯥꯜꯁꯤ ꯑꯣꯔ ꯁꯤꯒꯤ ꯑꯥꯏꯗꯜ ꯐꯤꯒꯔꯁꯦ ꯗ ꯆꯨꯁ ꯇꯧꯕꯤꯕ ꯃꯤꯈꯩꯁꯤꯡꯗꯨꯒꯤ ꯄꯥꯝꯖꯔꯤꯕ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟ ꯑꯣꯔ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕ ꯃꯇꯝꯗ ꯍꯣꯠꯅꯔꯤꯕꯁꯤꯡꯗꯨꯗꯒꯤ ꯀꯩ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁ ꯊꯝꯕ ꯌꯥꯏ ꯏꯁꯥꯅ ꯀꯩ ꯍꯣꯠꯅꯕ ꯌꯥꯏ ꯑꯃꯗꯤ ꯑꯥꯎꯠꯀꯝ ꯀꯩ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯒꯤ ꯔꯤꯗꯤꯡ ꯑꯣꯏꯗꯣꯏꯅꯦ ꯁꯣ ꯑꯍꯥꯟꯕ ꯀꯥꯔꯠꯁꯦ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯀꯥꯔꯠꯇ ꯑꯩꯈꯣꯏꯅ 5 of Swords ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯄꯤꯛ ꯇꯧꯔꯦꯕ ꯁꯦꯀꯦꯟꯒꯤ ꯀꯥꯔꯠꯇ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯀꯩ ꯍꯣꯠꯅꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯨꯛ 5 of Cups ꯄꯤꯛ ꯇꯧꯔꯦꯕ ꯑꯅꯤꯃꯛ ꯔꯤꯚꯔꯁ ꯀꯥꯔꯠ ꯉꯥꯛꯇꯅꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯔꯤꯚꯔꯁ ꯑꯣꯏꯅ ꯄꯤꯛ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒ ꯊꯥꯔꯠꯀꯤ ꯑꯥꯎꯠꯀꯝ ꯀꯥꯔꯠꯁꯤꯅ 7 of Swords ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯛ ꯇꯧꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠ ꯑꯃꯃꯨꯛ ꯄꯤꯛ ꯇꯧꯈꯤꯅꯤꯀꯣ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠꯁꯤꯗꯅ ꯑꯩꯈꯣꯏꯅ 4 of Pentacles ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯄꯤꯛ ꯇꯧꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯔꯤꯗꯤꯡꯁꯦ ꯍꯧꯔꯁꯦ ꯑꯩ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯌꯥꯝꯗ ꯗꯤꯇꯦꯜ ꯑꯣꯏꯅ ꯍꯥꯏꯖꯔꯛꯑꯒꯦ ꯑꯍꯥꯟꯕ ꯀꯥꯔꯠꯁꯦ 5 of Swords ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯁꯤꯁꯤꯅ ꯀꯩ ꯍꯥꯏꯔꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯂꯥꯏꯟ ꯍꯥꯏꯗꯤ ꯍꯣꯠꯅꯒꯦꯅ ꯈꯜꯂꯤꯕ ꯂꯥꯏꯟꯁꯤꯗ ꯆꯪꯕ ꯃꯇꯝꯗ ꯀꯟꯐ꯭ꯂꯤꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯤꯕ ꯀꯟꯐ꯭ꯂꯤꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯦꯃꯤꯂꯤ ꯁꯥꯏꯠꯇꯒꯤ ꯁꯄꯣꯔꯇꯤꯞ ꯑꯣꯏꯔꯛꯇꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯂꯥꯏꯟꯗꯣ ꯃꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯗꯨꯗ ꯀꯟꯚꯤꯟꯁ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯁꯄꯣꯔꯇꯤꯞ ꯑꯣꯏꯔꯛꯇꯕꯗꯒꯤ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯂꯛꯄ ꯑꯗꯨꯒ ꯏꯁꯥꯒꯤꯇꯪ ꯑꯣꯏꯕ ꯁꯦꯜꯐ ꯏꯟꯇꯔꯦꯁꯀꯤ ꯇꯥꯏꯞꯇ ꯎꯔꯛꯄ ꯃꯤꯅ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯌꯥꯝꯒꯤ ꯀꯥꯟꯅꯅꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯎꯔꯛꯇꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤꯇꯪ ꯑꯣꯏꯔꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯐꯥꯎꯕ ꯏꯁꯥꯗ ꯊꯥꯖꯕꯤꯔꯛꯇꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯀꯟꯐ꯭ꯂꯤꯛꯁ ꯑꯦꯟ ꯑꯣꯞꯁꯇꯤꯀꯜꯁ ꯊꯦꯡꯅꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯀꯟꯐ꯭ꯂꯤꯛꯁ ꯑꯦꯟ ꯑꯣꯞꯁꯇꯤꯀꯜꯁꯤꯡꯁꯤꯗ ꯍꯥꯏꯗꯤ ꯁꯨꯝꯕ ꯈꯔꯁꯤ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕꯁꯦ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯇ ꯊꯝꯕ ꯌꯥꯔꯦꯕꯀꯣ ꯁꯦꯀꯦꯟꯒꯤ ꯀꯥꯔꯠꯁꯤꯅ 5 of Cups ꯍꯥꯏꯌꯦꯕ 5 of Cups ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯀꯩ ꯍꯣꯠꯅꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒ ꯐꯥꯔꯁꯀꯤ ꯀꯥꯔꯠꯁꯤꯒ ꯌꯥꯝ ꯔꯤꯂꯦꯇꯦꯕꯜ ꯑꯣꯏꯌꯦꯕ ꯀꯩꯗ ꯔꯤꯂꯦꯇꯦꯕꯜ ꯑꯣꯏꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅꯁꯨ ꯀꯩ ꯍꯥꯏꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯣꯁꯅꯦꯜꯂꯤ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯏꯃꯣꯁꯅꯦꯜꯂꯤ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯃꯃꯥꯡꯒꯤ ꯀꯥꯔꯠꯅꯁꯨ ꯍꯥꯏꯔꯦ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤ ꯐꯦꯃꯤꯂꯤ ꯁꯥꯏꯠꯇꯒꯤ ꯑꯣꯔ ꯑꯩꯅ ꯍꯥꯏꯗꯤ ꯌꯥꯝ ꯂꯨꯅ ꯈꯟꯖꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤꯀꯣ ꯑꯩꯉꯣꯟꯗ ꯗꯤꯁꯑꯄꯣꯏꯟꯃꯦꯟꯁꯀꯨꯝꯕ ꯄꯤꯔꯛꯄ ꯑꯄꯥꯝꯕ ꯂꯥꯏꯟꯁꯦ ꯆꯪꯕ ꯃꯇꯝꯗ ꯁꯞꯄꯣꯔꯠꯀꯨꯝꯕ ꯇꯧꯕꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯇꯧꯔꯨꯕ ꯊꯕꯛꯁꯤꯗ ꯗꯤꯁꯑꯄꯣꯏꯟꯃꯦꯟꯁ ꯑꯦꯟ ꯁꯦꯠꯕꯦꯛꯁ ꯃꯌꯥꯝ ꯂꯩꯔꯛꯄ ꯁꯤꯒꯨꯝꯕꯁꯤꯗꯒꯤ ꯔꯤꯀꯚꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯃꯣꯁꯅꯦꯜ ꯃꯦꯆ꯭ꯌꯨꯔꯤꯇꯤ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯃꯔꯝꯗꯤ ꯁꯤꯗꯒꯤ ꯔꯤꯀꯚꯔ ꯇꯧꯗ꯭ꯔꯒꯗꯤ ꯑꯐꯕ ꯑꯥꯎꯠꯀꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯏꯃꯣꯁꯅꯦꯜꯂꯤ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯒ ꯑꯦꯚ꯭ꯔꯤꯊꯤꯡꯁꯦ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯅꯕ ꯔꯤꯀꯚꯔ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯇꯨ ꯗꯨ ꯀꯥꯔꯠꯁꯤꯅ ꯁꯤꯁꯦ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯔꯠꯀꯤ ꯀꯥꯔꯠꯁꯤꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯥꯏꯕꯗꯤ ꯑꯥꯎꯠꯀꯝ ꯀꯥꯔꯠꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯎꯠꯀꯝꯁꯤꯅ ꯍꯥꯏꯔꯤꯁꯦ
ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯣꯠꯅꯕꯝ ꯊꯣꯛꯄ ꯍꯣꯠꯅꯕ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯦ ꯍꯥꯏꯌꯦꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯃꯅꯤꯡꯗ ꯊꯥꯡ ꯑꯃ ꯂꯣꯠꯂꯒ ꯂꯩꯔꯤꯁꯦꯀꯣ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯅꯤꯡꯕ ꯑꯣꯏꯔꯣꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯅꯕꯅꯤ ꯑꯗꯩ ꯐ꯭ꯔꯦꯟꯅ ꯌꯥꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯄ꯭ꯂꯥꯟꯒꯨꯝꯕ ꯑꯥꯏꯗꯤꯌꯥꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯤꯉꯣꯟꯗ ꯌꯥꯔꯤꯈꯩ ꯁꯤꯌꯔ ꯇꯧꯅꯤꯡꯒꯅꯤꯕ ꯍꯥꯏꯗꯤ ꯑꯩ ꯁꯤ ꯇꯧꯔꯗꯤ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯑꯃ ꯄꯣꯛꯀꯅꯤꯕꯀꯣ ꯑꯗꯣ ꯌꯥꯔꯤꯈꯩ ꯏꯁꯥꯒꯤ ꯑꯣꯟ ꯑꯥꯏꯗꯤꯌꯥꯁ ꯑꯣꯔ ꯕꯤꯖꯤꯅꯦꯁ ꯈꯛ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯊꯕꯛ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯁꯦ ꯁꯤꯁꯦ ꯌꯥꯔꯤꯈꯩ ꯃꯤꯉꯣꯟꯗ ꯁꯤꯌꯔ ꯇꯧꯔꯣꯏꯗꯕꯅꯦꯕ ꯌꯥꯔꯤꯈꯩ ꯏꯁꯥꯗ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯅ ꯊꯝꯒꯗꯕꯅꯦ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇ꯭ꯔꯁ ꯇꯧꯕ ꯌꯥꯗꯕ ꯃꯤꯗ ꯑꯃꯗꯁꯨ ꯄꯨꯡꯍꯥꯏꯗ ꯍꯥꯏꯔꯣꯏꯗꯕꯅꯦꯕ ꯃꯔꯝꯗꯤ ꯑꯥꯎꯠꯀꯝꯁꯤꯗ ꯃꯤꯅ ꯅꯉꯣꯟꯗ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯕ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯡꯗꯣ ꯂꯧꯕꯤꯈꯤꯕ ꯑꯣꯔ ꯅꯪꯒꯤ ꯆꯪꯁꯤꯜꯂꯤꯕ ꯄꯥꯠꯁꯤꯗ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯗꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯣ ꯂꯩꯌꯦꯕ ꯑꯥꯎꯠꯀꯝꯁꯤꯗ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯆꯦꯛꯁꯤꯟꯒꯗꯕꯅꯦꯕ ꯑꯗꯨꯒ ꯐꯣꯔꯠꯀꯤ ꯀꯥꯔꯠꯁꯤꯅ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠꯅꯦꯀꯣ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯇꯨ ꯑꯦꯛꯁꯄꯦꯛ ꯇꯨ ꯗꯨ ꯑꯥꯎꯠꯀꯝꯁꯦ ꯀꯩꯅꯣ ꯍꯥꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯦꯗꯚꯥꯏꯁꯁꯤꯅ ꯑꯃꯨꯛ ꯏꯁꯥꯅ ꯃꯈꯥ ꯇꯥꯅ ꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯔꯤꯅꯦꯕ ꯑꯗꯣ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯣꯟ ꯑꯥꯏꯗꯤꯌꯥꯁ ꯑꯦꯟ ꯊꯣꯠꯁꯇ ꯀꯟꯇ꯭ꯔꯣꯜ ꯊꯝꯖꯧ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯌꯥꯝ ꯀꯟꯖꯔቬꯇꯤꯞ ꯑꯣꯏꯌꯣꯁꯨ ꯍꯥꯏꯌꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥꯁꯀꯨꯝꯕ ꯑꯗꯨꯒ ꯅꯣꯂꯦꯖꯀꯨꯝꯕ ꯃꯌꯥꯝꯁꯦ ꯃꯤꯉꯣꯟꯗ ꯍꯥꯏꯗꯤ ꯄꯥꯜꯁꯤ ꯈꯟꯕꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤꯀꯣ ꯃꯤꯉꯣꯟꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯤꯌꯔ ꯇꯧꯊꯣꯛꯑꯣꯏꯗꯕꯅꯦ ꯃꯤꯉꯣꯟꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯎꯠꯊꯣꯛꯑꯣꯏꯗꯕꯅꯦ ꯒ꯭ꯔꯥꯎꯟꯗꯦꯠ ꯑꯣꯏꯅ ꯗꯥꯎꯟ ꯇꯨ ꯑꯥꯔꯠ ꯑꯣꯏꯅ ꯀꯩꯝꯇ ꯇꯧꯗꯕ ꯁꯥꯔꯒꯀꯣ ꯏꯟ ꯁꯥꯏꯂꯦꯟꯇ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯐꯒꯅꯤꯕ ꯃꯔꯝꯗꯤ ꯌꯥꯝ ꯀꯟꯖꯔቬꯇꯤꯞ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯒ ꯏꯁꯥꯒꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯗꯣ ꯐꯖꯅ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯑꯐꯕ ꯑꯥꯎꯠꯀꯝ ꯔꯣꯝꯗ ꯆꯠꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯣ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠꯁꯤꯅ ꯀꯟꯖꯔቬꯇꯤꯞ ꯑꯣꯏꯌꯣ ꯑꯗꯨꯒ ꯁ꯭ꯇꯦꯕꯜ ꯑꯣꯏꯅꯕ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯣꯠꯁ ꯑꯦꯟ ꯃꯥꯏꯟꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯊꯝꯕꯤꯌꯣꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯏꯜꯁꯤꯒꯤ ꯔꯤꯗꯤꯡ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯔꯤꯗꯤꯡ ꯑꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯉꯁꯤꯒꯤ ꯔꯤꯗꯤꯡ ꯑꯁꯦ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯔꯦꯁꯣꯅꯦꯠ ꯇꯧꯔꯝꯗꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯍꯦꯟꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯔꯤꯗꯤꯡ ꯇꯧꯕꯤꯅꯤꯡꯕꯁꯤꯡꯒꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯤꯡꯇꯣ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯞꯆꯔꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯔꯒ ꯗꯤ ꯑꯦꯝ ꯇꯧꯕꯤꯔꯒ ꯏꯁꯥꯒꯤ ꯔꯤꯗꯤꯡ ꯑꯗꯨꯝ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯇꯧꯕ ꯌꯥꯒꯅꯤꯌꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯂꯦꯇꯔ ꯀꯥꯔꯠ ꯀꯧꯋꯦꯕꯀꯣ ꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯎꯠꯀꯦ ꯍꯥꯏꯅ ꯄꯨꯊꯣꯔꯛꯄꯅꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯑꯩꯅ ꯁꯣꯜꯃꯦꯠ ꯔꯤꯗꯤꯡ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯌꯨꯆꯔ ꯄꯥꯔꯠꯅꯔ ꯔꯤꯗꯤꯡ ꯇꯧꯕꯗꯣ ꯑꯗꯨꯗ ꯁꯤꯖꯤꯟꯅꯕ ꯀꯥꯔꯠ ꯍꯦꯟꯃꯦꯠ ꯀꯥꯔꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯨꯒꯤ ꯃꯍꯨꯠꯇ ꯁꯤꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯦꯅ ꯑꯩꯅ ꯀꯁꯇꯃꯥꯏꯁ ꯇꯧꯔꯒ ꯄ꯭ꯔꯤꯟ ꯇꯧꯍꯟꯕꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯃꯊꯪꯗ ꯐ꯭ꯌꯨꯆꯔ ꯄꯥꯔꯠꯅꯔ ꯔꯤꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯦꯅꯤꯃꯦ ꯌꯥꯝ ꯄꯥꯝꯕꯒꯤꯀꯣ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯑꯦꯅꯤꯃꯦ ꯊꯤꯝꯅ ꯀꯁꯇꯃꯥꯏꯁ ꯇꯧꯕꯅꯦ ꯑꯗꯣ ꯁꯨꯝ ꯃꯌꯥꯝ ꯀꯥꯔꯠꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯂꯦꯇꯔ ꯀꯥꯔꯠꯁꯦ ꯑꯩꯅ ꯑꯦꯅꯤꯃꯦ ꯀꯦꯔꯦꯛꯇꯔ ꯑꯃꯃꯝꯁꯨ ꯍꯥꯞꯄꯅꯦ ꯂꯦꯇꯔꯁꯤꯡꯒꯤ ꯂꯥꯏꯛ ꯃꯈꯥꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯁꯇꯃꯥꯏꯁ ꯇꯧꯔꯒ ꯇꯦꯔꯣꯠ ꯀꯥꯔꯠꯀꯤ ꯁꯥꯏꯖꯇ ꯑꯗꯨꯝ ꯄ꯭ꯔꯤꯟ ꯇꯧꯍꯟꯕꯅꯦꯕ ꯑꯩꯅ ꯑꯗꯨꯝ ꯁꯤꯁꯦ ꯃꯊꯪꯗ ꯑꯩꯅ ꯐ꯭ꯌꯨꯆꯔ ꯔꯤꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯁꯤꯖꯤꯟꯅꯔꯒ ꯇꯧꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯦꯔꯦꯛꯇꯔꯅꯦ ꯀꯥꯀꯥꯁꯤ ꯀꯦꯁꯦ ꯁꯤꯅ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯦꯔꯦꯛꯇꯔꯅꯦ ꯑꯗꯨꯒ ꯅꯦꯛꯁꯇꯁꯨ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯦꯔꯦꯛꯇꯔ ꯑꯃꯒ ꯎꯠꯂꯝꯒꯦ ꯁꯤꯁꯤꯁꯨ ꯑꯩꯅ ꯗꯥꯖꯥ ꯍꯥꯏꯁꯦ ꯁꯤꯁꯨ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯀꯥꯔꯠꯁꯦ ꯁꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯅꯕ ꯑꯩꯅ ꯁꯨꯝ ꯁꯤꯌꯔ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝꯗ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯔꯤꯗꯤꯡꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯁ꯭ꯇꯦ ꯇ꯭ꯌꯨꯟ ꯕꯥꯏ ꯕꯥꯏ